ꯃꯌꯥꯝ ꯉꯁꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯗ ꯅꯣꯡꯃꯒꯤ ꯆꯥꯛ ꯑꯃ ꯌꯦꯟꯁꯥꯡ ꯑꯃ ꯊꯣꯡꯕꯁꯦ ꯀꯌꯥꯝ ꯋꯥꯒꯦ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯂꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯈꯪꯒꯦꯅ ꯑꯩꯁꯦ ꯉꯁꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯃ ꯇꯧꯕꯅꯦ ꯑꯩ ꯏꯁꯥꯅ ꯆꯥꯛ ꯊꯣꯡꯕ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯄꯨꯂꯞ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ ꯁꯤꯁꯦ ꯑꯗꯣ ꯑꯔꯣꯏꯕꯤ ꯋꯥꯏ ꯌꯥꯝ ꯊꯤꯅ ꯋꯥꯏ ꯍꯣꯔꯦꯟꯗꯤ hawai thakne ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯡꯗꯔꯒꯦ ꯁꯤꯅ ꯆꯝꯐꯨꯠ ꯐꯨꯠꯅꯕ ꯍꯧꯖꯤꯛ ꯆꯝꯐꯨꯠ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯊꯥꯎ ꯁꯥꯔꯦ ꯆꯥꯛ ꯁꯤꯡꯖꯨꯅꯦ ꯍꯪꯒꯥꯝ ꯊꯣꯡꯕꯅꯦ ꯕꯣꯔꯥꯅꯦ ꯇꯧꯔꯒ ꯑꯃꯨꯛ ꯀꯠꯄ ꯌꯥꯕ꯭ꯔꯤꯉꯩ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛꯁꯦ ꯃꯔꯨ ꯈꯔ ꯇꯣꯡꯉꯦ ꯈꯔ ꯄꯥꯔꯞ ꯁꯣꯏꯒꯦ ꯑꯗꯨꯅ ꯈꯔ ꯂꯤꯔꯕ ꯃꯥꯜꯂꯦ ꯏꯁꯤꯡ ꯃꯦꯠꯄ ꯂꯣꯏꯔꯦ ꯁꯠ 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 ꯁꯨꯃꯥꯏꯅ ꯈꯦꯠꯇꯣꯛꯑꯅꯤꯀꯣ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯌꯣꯡꯆꯥꯛ ꯈꯦꯠꯈꯤꯕꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯌꯣꯡꯆꯥꯛ ꯈꯦꯠꯈꯤꯕꯗꯣ ꯑꯝꯇ ꯂꯥꯝꯖꯜꯂꯨꯕ ꯌꯣꯡꯆꯥꯛꯇꯣ ꯑꯣꯀꯦ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯄꯥꯅ ꯈꯦꯠꯂꯕꯅꯤ ꯄꯥꯅ ꯍꯪꯒꯥꯝ ꯊꯣꯡꯕ ꯁꯤꯡꯖꯨ ꯁꯤꯡꯁꯤꯗ ꯉꯁꯤꯗꯤ ꯄꯨꯈꯝ ꯐꯖꯕꯗꯨꯒ ꯃꯥꯜꯍꯜꯂꯕꯅꯤ ꯁꯤ ꯆꯥꯛ ꯂꯩꯔꯦ ꯁꯤꯅ ꯆꯝꯐꯨꯠ ꯁꯤꯅ ꯉꯁꯥꯏꯒꯤ ꯁꯤꯅ ꯕꯣꯔꯥ ꯁꯤꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯐꯦꯚꯣꯔꯥꯏꯠ ꯁꯤꯅ ꯍꯪꯒꯥꯝ ꯁꯤ ꯍꯥꯎꯗꯣꯏꯔꯥ ꯍꯥꯎꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯩꯅ ꯊꯣꯡꯖꯕꯅꯤꯅ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯨꯏꯗꯤ ꯁꯤ ꯍꯥꯟꯅ ꯍꯥꯎꯕ ꯑꯃ ꯊꯦꯡꯒꯦ ꯀꯥꯏꯗ ꯆꯝꯅꯤ ꯈꯔ ꯆꯝꯃꯦ ꯁꯤ ꯃꯈꯟ ꯃꯈꯟ ꯑꯣꯏꯅ ꯁꯤꯅ ꯑꯩꯈꯣꯏ ꯕꯤꯃꯦꯟ ꯇꯧꯔꯝꯕꯅꯦ ꯀꯣꯕꯤ ꯌꯥꯎꯔꯦ ꯇꯤꯜꯍꯧ ꯌꯥꯎꯔꯦ ꯑꯂꯨ ꯌꯥꯎꯔꯦ ꯕꯣꯔꯥꯁꯦ ꯕꯦꯝ ꯃꯈꯥꯗ ꯃꯥꯏ ꯀꯥꯎꯗ ꯍꯣꯏ ꯍꯥꯎ ꯁꯨꯝ ꯆꯥꯎ ꯆꯥꯛ ꯊꯣꯡꯕꯁꯨ ꯍꯥꯎꯋꯤꯗ ꯕꯣꯔꯥ ꯆꯥꯛ ꯊꯣꯡꯖꯕꯅꯤꯅ ꯍꯥꯎꯋꯦ ꯍꯥꯎꯕ ꯑꯩꯅ ꯊꯣꯡꯕꯁꯦ ꯍꯥꯎꯕ꯭ꯔꯕ ꯍꯣꯏꯅꯦ ꯑꯗꯨ ꯍꯧꯅ ꯍꯩꯔꯣꯝꯗ ꯑꯩꯕꯨꯗꯤ ꯈꯪꯉꯦ ꯀꯌꯥꯝ ꯍꯥꯎꯒꯦꯕ ꯑꯗꯨꯏꯁꯨ ꯍꯥꯎꯋꯦ ꯍꯥꯏ ꯆꯥꯔꯣꯏ ꯍꯣꯏ ꯕꯣꯔꯥ ꯂꯧ ꯌꯥꯅꯤꯀꯣ ꯕꯣꯔꯥ ꯍꯣꯏꯕ ꯋꯥꯔꯁꯨ ꯂꯧ ꯆꯥꯛꯁꯦ ꯊꯣꯡꯕꯗ ꯆꯦꯡ ꯑꯐ ꯉꯥꯛ ꯊꯣꯡꯈ꯭ꯔꯦ ꯁꯤꯁꯦ
ꯑꯩꯅ ꯈꯪꯗꯦꯗꯅ ꯑꯗꯨꯏꯅꯦ ꯄꯦꯟ ꯈꯔ ꯄꯦꯔꯤ ꯄꯦꯔꯤ ꯂꯩ ꯑꯗꯨꯁꯨ ꯍꯥꯎꯋꯤ 맛있는 게 더워요. 싱나가 머리가 너무 하오리다 그걸 뭐야 하오니 형님 Chak 알아. 난 여우든 hay không Cháo này gì? Cháo ra ngon. Masih juga competitor apa nih? Oke. Cháo ra ngon. Ya ya. Ngày hôm đi qua phần. Main di sumsa dia ini ke bola on betul. Bola đó. Ủa bao lâu nè? Thằng Bill, vậy. Hậu đúng. Bola juga kan kau. Mantap. Pining the pi ini juga bola. Bola juga baru muncul juga ini bola. Hậu. Mình đập bola ra sao đi đó. Thôi Thank you. Ngam chứ. Sắm phút tông nó sầm mình thì đưa cho họ. Ồ, cuma si alu jendi. Ya deh. Pas mau diinjang rumah tuh hay là hàng cái con này thì Ở đây đấy ạ. Hay nghe chi khẳng Chak thongba Jang thongba đó Cam nè Qua bạ Hầu đấy rồi bọn anh nè Lỗi tù này chứ gì hay không nè Gọng quay Nó hầu đi hầu Môi đi hầu thì ai dè Môi nó thuồng đợi bên Anh nó qua kịp đấy không lại hầu em Hầu tế sẽ đã ra rồi hay hầu Ngoài trạm mà dạo mình thì rất
ꯃꯦꯠꯄ ꯑꯝꯇꯪꯒ ꯌꯥꯎꯔꯝꯃꯗꯤ ꯀꯃꯥꯏꯅ ꯍꯥꯎꯗꯣ ꯍꯥ ꯇꯧꯔꯦ hãy biết rồi này giờ bông cây kêu quá đó pa ngày đi lấy hộp rơm đó để sẽ bay cái chăn này đi vào đó hả xin chăng cái này hiện là hậu á Bukan nama Maxi hỏi em học ra hay chứ gì Maxi pi ta cái thôi ai cục hai đây ꯃꯌꯥꯝ ꯆꯥꯝꯃ ꯌꯦꯟꯖꯥꯡ ꯑꯃ ꯊꯣꯡꯕꯁꯦ ꯌꯥꯝ ꯋꯥꯕ ꯊꯕꯛ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯏꯂꯥꯏ ꯂꯥꯏꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩ ꯉꯁꯤ ꯊꯣꯡꯉꯀꯥꯟꯗ ꯌꯥꯝ ꯋꯥꯏ ꯍꯥꯏꯁꯦ ꯈꯪꯉꯦ ꯑꯗꯣ ꯀꯩꯅꯣꯅꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯇꯧꯕꯤꯔꯤꯕ ꯊꯧꯗꯥꯡꯁꯤ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯥꯡꯅꯤ ꯆꯥꯛ ꯌꯦꯟꯖꯥꯡ ꯈꯛꯇꯪ ꯊꯣꯡꯉꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯣꯐꯤꯁ ꯆꯠꯄ ꯃꯤꯁꯤꯡꯒꯤꯗꯤ ꯑꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯃꯣꯏꯗ ꯕꯔꯗꯟ ꯑꯃꯅꯤ ꯑꯗꯨ ꯕꯔꯗꯟꯁꯤꯡꯗꯨꯕꯨ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯣꯡꯕꯤꯔꯝꯃꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯤꯖꯔꯝꯃꯒ ꯀꯣꯟꯁꯨ ꯐꯦꯡꯉꯝꯃꯒ ꯑꯃꯨꯛ ꯑꯣꯐꯤꯁ ꯀꯥꯕꯁꯤꯡꯗꯤ ꯆꯠꯂꯤꯅꯦ ꯑꯣꯐꯤꯁ ꯀꯥꯗꯕꯁꯤꯡꯅ ꯇꯧꯕꯗꯣ ꯀꯩꯅꯣ ꯅꯠꯇꯦ ꯑꯗꯨꯅ ꯑꯔꯥꯏꯕꯅꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕ ꯑꯗꯣ ꯑꯣꯐꯤꯁ ꯀꯥꯕꯤꯁꯤꯡꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯁꯞꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯑꯦꯅ ꯑꯩ ꯈꯟꯖꯩ ꯑꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣగ్ ꯑꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯑꯒꯗꯤ ꯐꯖꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯖꯅꯤ ꯍꯥꯏꯕꯁꯤꯡꯗꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯦꯟ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ